Hi everyone, mayam boy channel sida taram ukchari ngasi tawjagadoribase August month ki oiba reading ne reading se ai matam chana hapangam jawdre maramdi aigi oiba tonganba achinba thabak khara leiba sida sunatana nong chubana maram orakanda video namba yadabdo duna matam chana hapangam jawdre sigi damakta mayam na waro bidanaba ina thamoi sing hajari adudi reading se honaba tawrase aina fazana card se shuffle tawraba matungda sida lawthoga thamjare ahanbagi sigi card ani sina handakki manki oiba yingbiriba dongi energy oigadoine bako Page of Pentacles and the Moon hariba sigi card ani sigi matung inna adomgi handakki manki oiba energy se hingzaba matamda handakki tha se sigi oina di adom se kari gumba thaba khara future gi damakta ko future de mai pakna bagi damakta hotnaning bagi apamba start towning ba fawrakpa adugumba khara leigani handaki manchi overall energy se yingzaba matamda ko thabak se adumgi business gi oigera adumgi like laisu tambagi maramda oigera career gi adagi di adumgi lan thum gi matangda de natraga adumgi health ki matangda oibe ama hekta ko aduga hariba singsidagi ama natraga su adum khara adum oibe yai aduga isada ꯅꯤꯡꯖꯔꯤꯕ ꯇꯧꯒꯦ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯑꯗꯨꯝ ꯃꯦꯅꯤꯐꯦꯁꯀꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕꯁꯨ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯤꯇꯪ ꯈꯟꯊꯕꯗꯤ ꯋꯥꯠꯀꯅꯤ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯈꯤꯇꯪ ꯋꯥꯠꯄꯀꯣ ꯄꯦꯁꯅꯤꯗꯅ ꯊꯣꯔꯛꯏꯁꯦ ꯄꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯦꯆꯨꯔꯤꯇꯤ ꯂꯦꯚꯦꯜꯁꯦ ꯆꯍꯤ 19ꯒꯤ ꯕꯤꯂꯣ ꯍꯥꯏꯇꯥꯔꯦ ꯆꯍꯤ 19 ꯑꯃꯁꯨꯡ 19ꯒꯤ ꯕꯤꯂꯣ ꯁ꯭ꯋꯥꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣꯝꯒꯤ ꯆꯍꯤꯁꯦ 10 ꯑꯣꯏꯕ ꯌꯥꯏ 30 ꯑꯣꯏꯕ ꯌꯥꯏ 90 ꯑꯣꯏꯕ ꯌꯥꯏ ꯇꯧꯕꯗꯕꯨ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜꯁꯦ ꯃꯄꯨꯡ ꯐꯥꯕ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ 19ꯒꯤ ꯃꯈꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯀꯅꯦꯕ ꯊꯕꯛ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯗꯣꯝꯗ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯅꯧ ꯑꯅꯧꯕ ꯏꯁꯥꯗ ꯍꯩꯖ ꯁꯤꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯄ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯗ ꯃꯨꯟ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯏꯁꯥꯁꯦ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯐꯥꯎꯒꯅꯤ ꯏꯁꯥꯗ ꯐꯤꯌꯔ ꯑꯦꯡꯖꯥꯏꯇꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯊꯨꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯤꯡꯍꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯗꯣ ꯄꯣꯛꯄꯤꯒꯅꯣꯕ ꯏꯁꯥꯒꯤ ꯏꯟꯁꯇꯤꯡꯗꯨꯗ ꯊꯥꯖꯕ ꯑꯗꯨꯝ ꯊꯝꯕꯤꯌꯣꯕꯀꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯏꯅꯔꯖꯤꯁꯦ ꯁꯤꯅꯤꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗ ꯀꯔꯤ ꯇꯧꯔꯣꯏꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗ ꯇꯧꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗ ꯍꯥꯏꯔꯣꯐꯦꯟ 6 of Wands ꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝ ꯄꯨꯟꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯅꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯈꯤꯇꯪ ꯑꯩꯒꯤ ꯁ꯭ꯄꯤꯆꯇꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯁꯤꯃ ꯃꯊꯧ ꯇꯥꯏꯌꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯉꯥꯡꯊꯣꯛꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯋꯥ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯗꯤ ꯀꯣꯟꯅꯗ ꯑꯗꯨꯅ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯑꯗꯨꯝ ꯂꯩꯖꯩ ꯂꯥꯏꯅꯤꯡꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤꯗꯨꯗ ꯆꯠꯅꯕ ꯅꯣꯔꯝꯁ ꯃꯥꯒꯤ ꯔꯨꯜꯁ ꯔꯦꯒꯨꯂꯦꯁꯟꯁ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯅꯣꯔꯝꯁ ꯑꯗꯒꯤꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯤꯒꯨꯝꯕ ꯑꯗꯩ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯏꯁꯥꯅ ꯈꯤꯇꯪ ꯄꯥꯝꯖꯗꯕ ꯌꯥꯎꯔꯛꯄꯗ ꯁꯦꯝꯗꯣꯛꯅꯤꯡꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯒ ꯂꯦꯞꯅꯤꯡꯉꯛꯄ ꯐꯣꯡ ꯍꯦꯛꯇ ꯊꯣꯛꯑꯒ ꯆꯦꯂꯦꯟꯖ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯉꯛꯄ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯑꯕ ꯌꯥꯏꯑꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗ ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯁꯦ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏꯀꯣ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯇꯧꯕꯤꯗꯅꯕ ꯍꯟꯗꯛꯀꯤ ꯇꯧꯔꯣꯏꯗꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯇꯧꯔꯣꯏꯗꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯑꯩ ꯏꯁꯥꯁꯦ ꯃꯥꯏ ꯄꯥꯛꯂꯛꯄ ꯂꯩꯒꯅꯦꯕꯀꯣ ꯃꯥꯏ ꯄꯥꯛꯄ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄ ꯑꯩꯒꯤ ꯒꯣꯜ ꯑꯃ ꯑꯆꯤꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯃꯤꯗꯨꯅ ꯃꯊꯃꯣꯏꯗ ꯑꯩꯅ ꯍꯔꯥꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯕ ꯐꯥꯎꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯁꯥꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯄꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯅ ꯍꯥꯏꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯕꯁꯦ ꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯇꯧꯔꯣꯏꯗꯕ
ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯒ ꯑꯗꯨꯝ ꯍꯔꯥꯎꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕꯁꯨ ꯂꯩꯗꯅꯀꯣ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯤꯀꯣ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯤ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯦꯟꯅ ꯎꯠꯊꯣꯛꯄꯤꯗꯕ ꯌꯥꯝ ꯍꯦꯟꯅ ꯈꯪꯍꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯂꯩꯍꯟꯅꯤꯡꯕꯒꯤ ꯃꯦꯁꯦꯖꯇꯨꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯇꯧꯔꯣꯏꯗꯕꯗꯒꯤ ꯐꯪꯖꯔꯤꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯔꯕ ꯃꯇꯝꯗ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯁꯝꯋꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯔꯛꯄ ꯏꯁꯥꯗ ꯄꯤꯔꯛꯄ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ ꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥꯒꯨꯝꯕꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯅ ꯁꯤꯁꯤꯅ ꯍꯟꯗꯛ ꯃꯟꯒꯤ ꯑꯣꯏꯅ ꯁꯣꯝꯅ ꯇꯧꯕꯤꯔꯣꯏꯗꯕꯗꯨꯅꯤꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯗ ꯗ ꯑꯦꯝꯄ꯭ꯔꯦꯁ ꯑꯦꯟ 5 of Pentacles ꯀꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯏꯁꯥꯅ ꯇꯧꯕꯤꯒꯗꯕꯁꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯁꯨꯝ ꯂꯩꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯩ ꯁꯨꯝ ꯂꯩꯔꯝꯒꯅꯤ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯁꯥꯁꯦ ꯂꯨꯅ ꯅꯥꯟꯅ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯤꯁꯦ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯝ ꯇꯧꯕ ꯌꯥꯍꯜꯂꯤ ꯊꯕꯛ ꯊꯧꯔꯝꯗꯨꯅ ꯐꯖꯅ ꯄꯥꯡꯊꯣꯛꯑꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯇꯔꯨ ꯇꯅꯥꯟꯅ ꯑꯗꯨꯝ ꯂꯩꯕꯤꯕ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯊꯣꯠꯅ ꯅꯧꯅ ꯉꯥꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯉꯥꯡꯕ ꯈꯣꯟꯐꯝ ꯂꯨꯅ ꯉꯥꯡꯕ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯅ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯝ ꯄꯥꯜꯂꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯌꯥꯎꯗꯕꯒꯤ ꯑꯉꯥꯡ ꯌꯥꯎꯅꯅꯕ ꯁꯨꯝ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯂꯩꯔꯒꯁꯨ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯅ ꯅꯤꯡꯖꯔꯤꯕꯗꯣ ꯊꯨꯡꯕ ꯐꯪꯕ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯅ ꯁꯣꯝꯅ ꯇꯧꯕꯤꯒꯗꯕꯁꯦ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯀꯣꯏꯕꯁꯦ ꯈꯔ ꯃꯨꯟꯅ ꯌꯦꯡꯕꯤꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯏ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯑꯩꯒ ꯂꯣꯏꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯦ ꯑꯩ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯁꯦ ꯄꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯦ ꯁꯤꯗ ꯑꯩ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯇꯨꯡ ꯃꯥꯡ ꯌꯦꯡꯕ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯃꯊꯧ ꯇꯥꯏꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯗ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯐꯦꯁ ꯑꯃ ꯁꯣꯔꯠ ꯇꯔꯝꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯂꯩꯌꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟda ꯇꯤꯟꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯆꯦꯛꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯏꯁꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯣꯁꯀꯨꯝꯕ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕꯅꯆꯤꯡꯕꯁꯤꯡ ꯃꯤ ꯇꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯕꯗ ꯈꯤꯇꯪ ꯄꯥꯡꯗꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯇꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯏꯁꯥꯅ ꯇꯧꯕꯤꯒꯗꯕꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯃꯤ ꯇꯤꯟꯅꯕꯗꯀꯣ ꯁꯤꯅꯦ ꯍꯟꯗꯛꯀꯤ ꯃꯟꯒꯤ ꯑꯣꯏꯅ ꯁꯣꯝꯅ ꯇꯧꯕꯤꯒꯗꯕꯈꯩꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯀꯔꯤ ꯑꯣꯕꯁꯇꯦꯀꯜꯁ ꯅꯠꯇ꯭ꯔꯒ ꯆꯦꯂꯦꯟꯖꯦꯁ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣꯝ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯑꯣꯕꯁꯇꯦꯀꯜꯁ ꯅꯠꯇ꯭ꯔꯒ ꯆꯦꯂꯦꯟꯖꯦꯁ ꯀꯣ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯖꯣꯕ ꯀꯦꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯏꯁꯥꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯦꯁꯁꯦ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯗꯤꯁꯑꯄꯣꯏꯟꯠ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯈꯟꯖꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯤꯡꯗꯕ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯈꯔ ꯐꯥꯎꯔꯛꯄ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯊꯦꯡꯅꯔꯛꯀꯗꯕꯗꯤ ꯎꯕ ꯐꯪꯉꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯖꯣꯕ ꯀꯦꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯨꯝꯕ ꯊꯕꯛꯇ ꯀꯔꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯦꯁ ꯈꯤꯇꯪ ꯊꯦꯡꯅꯒꯗꯧꯔꯤ ꯑꯗꯨꯒ ꯖꯁꯃꯦꯟ ꯍꯥꯏꯕ ꯀꯥꯔꯠ ꯑꯃ ꯊꯣꯔꯛꯑꯦꯕꯀꯣ ꯖꯁꯃꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯄꯨꯟꯕ ꯃꯤ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯊꯟꯇ ꯇꯧꯕ ꯊꯕꯛꯇ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯏꯐꯪ ꯐꯪꯖꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯖꯕ ꯁꯤꯒꯨꯝꯕ ꯗꯤꯁꯤꯖꯟ ꯂꯧꯐꯝ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯅೋ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯏꯁꯥꯗ ꯌꯥꯝꯅ ꯑꯔꯨꯕ ꯀꯩꯅꯣ ꯏꯁꯥꯗ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯊꯦꯡꯅꯔꯛꯄꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯅꯤꯖꯕ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯊꯟꯗ ꯊꯃꯣꯏꯅꯨꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯅ
ꯇꯦꯡꯊꯥꯖꯕ ꯅꯤꯖꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯑꯣꯕꯁꯇꯤꯀꯜ ꯍꯥꯏꯇꯥꯔꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯇꯨꯡ ꯃꯥꯡ ꯌꯦꯡꯅ ꯈꯤꯇꯪ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯀꯔꯤꯅೋ ꯃꯁꯛ ꯈꯪꯉꯒ ꯐꯖꯅ ꯇꯧꯕꯤꯌꯣꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡꯁꯤꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯗꯣꯝꯒꯤ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣꯝꯒꯤ ꯍꯟꯗꯛꯀꯤ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯀꯣ ꯑꯍꯥꯟꯕꯗ ꯇꯦꯔꯣꯒꯤ ꯀꯥꯔꯠꯁꯦ ꯁꯤꯗꯒꯤ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯍꯥꯟꯕꯗ ꯁꯤꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁ ꯑꯃꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯣꯝꯁꯦ ꯏꯃꯣꯁꯅꯦꯜꯂꯤ ꯆꯤꯇꯦꯠ ꯇꯧꯕꯤꯔꯝꯕ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯍꯥꯏꯇꯥꯔꯦ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯂꯣꯏꯅꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯟꯁ ꯑꯃ ꯑꯣꯒꯁ ꯃꯟꯁꯦ ꯑꯣꯏꯔꯕ ꯌꯥꯏ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯣꯏꯅ ꯐꯪꯖꯔꯤꯕ 3 of Swords ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯒꯁꯨ ꯊꯔꯠ ꯄꯥꯔꯇꯤ ꯏꯟꯚꯣꯜቭ ꯇꯧꯔꯛꯄꯀꯣ ꯀꯅꯥꯒꯨꯝꯕ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯏꯟꯚꯣꯜቭ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯣꯏꯅ ꯁꯤꯒꯤ 3 of Swordsꯁꯦ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯏꯁꯥꯁꯦ ꯊꯃꯣꯏ ꯀꯥꯏꯍꯧꯕ ꯀꯅꯥꯒꯨꯝꯕꯅ ꯏꯃꯣꯁꯅꯦꯜꯂꯤ ꯆꯤꯇꯦꯠ ꯇꯧꯕꯤꯔꯝꯕ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯕ ꯁꯤꯒꯨꯝꯕ ꯃꯤ ꯇꯤꯟꯅꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯁꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯈꯔ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗ ꯂꯥꯛꯑꯕ ꯌꯥꯏꯌꯦ ꯑꯗꯨꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯣꯏꯅ ꯁꯤ ꯊꯣꯔꯛꯄꯅꯤ나 ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯑꯣꯔꯦꯀꯜ ꯃꯦꯁꯦꯖꯇ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯛꯁ ꯐꯣꯔ ꯍꯦꯜꯞ ꯍꯥꯏꯀꯣ ꯁꯣꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯤꯇꯪ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯉꯛꯇꯕ ꯋꯥꯈꯜ ꯊꯣꯛꯇꯕ ꯃꯇꯝꯗꯀꯣ ꯁꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯏꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯏꯃꯥꯟꯅꯕꯤ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯕꯕꯥ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯁꯣꯝꯅ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯪꯉꯣꯕ ꯑꯗꯨꯝ ꯅꯤꯕꯤꯌꯣꯕꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯈꯟꯐꯝ ꯈꯪꯗꯅ ꯆꯃꯝꯅꯔꯒ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟꯗꯣ ꯑꯗꯨꯝ ꯐꯪꯉꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯕ ꯑꯗꯣꯝꯒꯤ ꯑꯣꯔꯦꯀꯜ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯛꯁ ꯐꯣꯔ ꯍꯦꯜꯞ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯣꯠꯀꯗꯕꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯅꯤꯖꯕ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯏꯁꯣꯔꯅ ꯀꯩꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯀꯅꯦꯕ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯄ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯁꯤꯅꯦ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯕ ꯄꯨꯟꯕ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯆꯥꯟꯅꯕꯁꯤꯡꯗꯣ ꯂꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯐꯕꯗ ꯑꯣꯏꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ